Imungdo ngasidi panglang-langnay. Thabak ama chatnaba haidunasu loisinari. Yaikhomigi mapa yangbana magi nupidasu saurap tawna wa kaya ama hairi. Yangbana karino haibanida mana tawrise. Icha nupi ani khak phangjabasibu aibo pelabani. Pelabani ko aidi pen hek pel. Mamaga chab hek mane. Romance chari tatlaga sikhe haibado. Aduni nangi nacha nupi ani sida thokadawri base. Nandilana kari wanoda makhoi baba inthok wadi hek ngangnadana tanjaida. Chumbu chumdro natte ngarang hek halakpadagini mana aidi thamoi kairabani do haidana leikrise khittadasu mukpahiyudana nupi manjadene nangi nacha nupi singse ahandumasu a Thailand tana hektamak paikhe mana amukadai waida paine hairage matang chadana setmuta leiridubo ho yare kharangang ledine tokpiro tasaningdre somdana yaikhombi famungdu upsinduna tumle ngarang khongjomgi thodoktu suningsingli Khongjom War Memorial Yorokle nupi anido mafam chetuna nunglen buthirei punsina leiduna chenbasi ngamsungam dabasatni aina fana thaiduna chengi hotnarabasu laibukta butanglamlabadi mitmangda fatfat hekta chongthori haiduni Makhoina thiriba nunglen fangbagi mahutta yaikhombi lamngan mabu oina oknare adubu thausada thaiduna chetke tawbada lamngan bana mamangda lepsilakpana hankre lamngan bana kaim hairoi yaikhombi soramuktang sano hongdotuna yenglingdana yenglai lamngan bana amukso oh ai lamngan ba chihida yengade aina khara halamdo male damcha or tamocha or dadacha cha na loiba amakoro aigidi yaya nahan gido lambi dukan mamangido handak mukti yaikhombi wangang lai kaino nang napamise video da aina sorry haikibani numito misunderstanding oibadagi amasu lana launakre ado direct oina haibasu pamba adugi haige tawbani haidrasu yari handoi chatki haidabu yari yaikhombi soramuktang sangno hondoktuna nangbu kanano kari oirige ai youtuber ni mingdobudi haikre ko ngasaina video yengamagadi khangamgani yengrasu sakti khangamani dahana hairaga pisumnama thak thekatli tungdagi mamanaba mothainasu mateng pangsilai mothaina handak tanungna fawba leiba youtuber afawbani akhoi manipur sigi taan chadradi nangso khoi tawbisida hopcharambasu kanang khangbano ngasaidagi nakanda leptuna wari taramba sinthoina aroibagi wahaiduda nokningkhraduna noglei machindasu break leita hairei kaiba Sinthoigi mawongduda nupa ahumdasu ingangakna yengnai nupa ahumdugi mawongdo haifet yenglamlaga yaikhomina sinthoido onsinduna thoi chalase hairamlaga gamgam makhong machado thangduna chatkre mothai sinthoido onsinduna wahang hangdai namana bise makoka chakpro wata duda sinthoi sauningna yenglai aduga tumin masu yaikhombibu tanaduna chatkre adumna wakhalda mangduna leiringai Mama Nandila changlaktuna Bema icha Thoibi kaidaurage chabo nasa ngamdrabo nangbu kaidaurage heba kisu tawdi ma adudi loisilodana asomdana nang babungse saubada loire ngasaidagi ngangbada machilse kongol thoe ima ai ngasi laktaba yaroidro nangna laktrabadi nangi marupto nungairaroina tawnine masamaknasu nahanda natro nang tholakpada harau chenjaraktuna laktaba yaroina hairamlibado yaikhombi ngihaktumin wakhal khalaga hoima ai loisilurage ho andunidana chalo matamse hokhiba khanghauroi ngaktangne phatlauna yauthoklu yaikhombi marup hairibasi donalbuni yaikhombi mapa ibungo yangba amadi Donalgi mapa ibungo Haridaska business da lamba oiduna punna hogatminarakpani aduga amana Donalna yaikhombibu lona thamoinungda khanjai nungsijai yaikhombi nonglenga khangnakibana hankibana haidokpa ngamda leikibani handaktasu Thailand dagi mana thoklakpaga Donal laktuna magi birthday program yaunaba hairambani
ꯅꯣꯡꯂꯦꯟꯒ ꯊꯦꯡꯅꯗꯕ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯗꯨꯅ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯗꯣꯅꯥꯜꯅꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯈꯜꯂꯗꯨꯅ ꯃꯐꯤ ꯍꯣꯡꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯗꯣꯅꯥꯜꯒꯤ ꯌꯨꯝ ꯌꯧꯕꯗ ꯗꯣꯅꯥꯜ ꯃꯁꯥꯃꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯗꯣꯅꯥꯜꯅ "ꯏꯃꯥ, ꯕꯕꯥ, ꯍꯦꯛꯇ ꯆꯪꯉꯣ, ꯌꯥꯏ, ꯂꯥꯛꯑꯣ." ꯗꯣꯅꯥꯜꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯃꯤ ꯆꯪꯅꯔꯛꯏ꯫ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯑꯁꯣꯝꯗ ꯐꯝꯈ꯭ꯔꯦ꯫ ꯗꯣꯅꯥꯜꯗꯤ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯌꯥꯏꯈꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯃꯤ ꯌꯥꯝ ꯌꯥꯝꯃꯤ, ꯑꯩꯗꯤ ꯁꯤꯒꯤ ꯑꯦꯛꯁꯄꯦꯛꯇꯤ ꯇꯧꯔꯨꯗꯕꯅꯤ." ꯗꯣꯅꯥꯜꯅ "ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯌꯥꯗꯕꯗꯒꯤ ꯆꯥꯎꯅ ꯁꯤꯟꯈ꯭ꯔꯦ. ꯑꯩꯅꯗꯤ ꯄꯤꯛꯅ ꯁꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯈꯛ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯌꯥꯔꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ." "ꯅꯪꯕꯨꯗꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅꯤꯗꯅ." "ꯋꯥꯔꯤꯒꯗꯤ ꯅꯪꯁꯨ. ꯑꯩꯗꯤ ꯅꯪ ꯉꯁꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯂꯨꯔꯕꯅꯤ." "ꯑꯦ, ꯀꯩꯒꯤ? ꯑꯩꯅ ꯅꯍꯥꯟꯅ ꯂꯥꯛꯅꯤ ꯍꯥꯏꯈ꯭ꯔꯗꯨꯕꯨ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯁꯨꯝ ꯈꯜꯂꯛꯏꯕ. ꯀꯅꯥ ꯈꯪꯕ, ꯅꯪ ꯃꯑꯣꯡꯗꯨꯗ ꯇꯟꯁꯤꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯍꯧꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯕ." ꯌꯥꯏꯈꯣꯝꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯗꯣꯅꯥꯜ ꯉꯥꯏꯍꯥꯛ ꯌꯥꯏꯈꯣꯝꯕꯤꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯪꯂꯛꯏ, "ꯅꯣꯡꯂꯦꯟꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ?" ꯌꯥꯏꯈꯣꯝꯕꯤ ꯃꯃꯥꯏ ꯅꯣꯟꯊ ꯃꯉꯛ ꯅꯥꯛ ꯌꯦꯠꯇ ꯂꯩꯗꯨꯅ ꯐꯥꯎꯅꯗꯦ ꯍꯥꯏꯔꯛꯏ꯫ ꯗꯣꯅꯥꯜꯁꯨ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯃꯥ ꯇꯁꯦꯡꯅ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯕꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯂꯝ ꯂꯥꯟꯕ ꯀꯅꯥꯒꯤ ꯃꯄꯥꯎ ꯇꯥꯗꯕꯗ ꯋꯥꯖꯕꯗꯨ ꯎꯕꯗ ꯃꯥ ꯀꯜꯂꯛꯄ ꯐꯥꯎꯏ꯫ ꯃꯥꯅ ꯋꯥꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤꯀꯣ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯊꯃꯣꯏꯕꯨ ꯈꯝꯖꯤꯟ ꯊꯝꯈ꯭ꯔꯦ꯫ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯨꯜꯂꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯥꯏꯈꯣꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯕꯒ ꯃꯐꯤ ꯍꯣꯡꯉꯤ꯫ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯖ ꯈꯔ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯁꯠ ꯁꯠ ꯆꯤꯡꯊꯣꯛꯇꯨꯅ ꯋꯥꯆꯦꯞꯇ ꯁꯤꯟꯊꯣꯏꯅ ꯊꯥꯔꯛꯂꯤꯕ ꯂꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ "ꯐꯣꯂꯣ ꯇꯧꯁꯤꯜꯂꯣ." ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯊꯥꯔꯛꯄꯅꯤ꯫ IGꯒꯤ ꯑꯦꯀꯥꯎꯟ ꯑꯃꯒꯤ ꯂꯤꯡꯅꯤ꯫ ꯌꯥꯏꯈꯣꯝꯕꯤ ꯍꯟꯅ ꯌꯦꯡꯗ ꯁꯤꯟꯊꯣꯏꯅ ꯐꯣꯂꯣ ꯇꯧ ꯍꯥꯏꯕꯗꯨꯗ ꯁꯠ ꯐꯣꯂꯣꯗ ꯅꯝꯃꯤ꯫ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯨ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯂꯝꯉꯥꯟꯕꯒꯤ ꯑꯦꯀꯥꯎꯟꯒꯤ ꯂꯤꯡꯅꯤ ꯊꯥꯔꯛꯂꯤꯕꯗꯣ꯫ ꯈꯨꯗꯛꯇ IG ꯅꯣꯇꯤꯐꯤꯀꯦꯁꯟ ꯈꯔ ꯃꯥꯒꯤ ꯐꯣꯟꯗ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯕꯗ ꯂꯝꯉꯥꯟꯕꯅ ꯐꯣꯂꯣ ꯕꯦꯛ ꯇꯧꯔꯛꯄꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯄꯣꯁꯇ ꯔꯤꯌꯦꯛ ꯇꯧꯔꯛꯄꯒꯤꯁꯨ ꯌꯥꯎꯔꯤ꯫ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯤꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯝꯉꯥꯟꯕꯅ "ꯅꯍꯥꯟꯒꯤ ꯏꯆꯟꯗꯨ ꯅꯠꯇ꯭ꯔꯣ?" ꯌꯥꯏꯈꯣꯝꯕꯤ ꯁꯤꯟ ꯇꯧꯔꯒ ꯃꯦꯁꯦꯖꯇꯤ ꯍꯟꯗ꯭ꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯛꯏ꯫ "ꯑꯩꯅꯤ ꯅꯍꯥꯟꯒꯤꯗꯣ, ꯈꯨꯔꯥꯏꯒꯤꯗꯣ. ꯈꯣꯡꯖꯣꯝꯗꯁꯨ ꯊꯦꯡꯅꯈ꯭ꯔꯗꯨꯗꯤ." ꯌꯥꯏꯈꯣꯝꯕꯤꯁꯨ ꯑꯅꯝ ꯀꯟꯅ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤ꯫ ꯁꯣꯝꯗꯁꯨ ꯂꯝꯉꯥꯟꯕ ꯇꯧꯒꯤ ꯌꯥꯎꯅ ꯇꯧꯔꯛꯏ꯫ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯥꯍꯜꯂꯒꯦ ꯈꯜꯂꯨꯗꯨꯅ ꯃꯔꯤ ꯃꯔꯤ ꯊꯥꯖꯤꯜꯂꯛꯏ꯫ "ꯀꯥꯎꯔꯕ? ꯅꯤꯡꯁꯤꯡꯗ꯭ꯔꯕ? ꯑꯩꯅꯦ, ꯃꯁꯛ ꯐꯖꯕ ꯔꯥꯁꯤ ꯂꯩꯕꯗꯣ, ꯌꯨꯇ꯭ꯌꯨꯕꯔ ꯁꯛꯍꯦꯟꯕꯗꯣ. ꯈꯪꯗ꯭ꯔꯕꯣ? ꯂꯣꯏꯔꯦ. ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯀꯥꯎꯒꯜꯂꯗꯤ ꯍꯌꯦꯡꯋꯥꯏ ꯈꯔ ꯍꯅꯨꯔꯛꯑꯗꯤ ꯅꯪꯗꯤ ꯂꯣꯏ ꯇꯥꯕꯅꯦꯕ. ꯅꯁꯨꯅ ꯍꯌꯦꯡꯋꯥꯏ ꯏꯕꯣ ꯇꯤꯜꯍꯧ KG ꯑꯃꯇ ꯂꯩꯔꯣ ꯍꯥꯏꯕꯗꯣ ꯑꯂꯨ KG 2 ꯂꯩꯔꯒ ꯄꯨꯁꯤꯜꯂꯛꯑꯦꯗꯣ ꯇꯧꯗꯣꯏꯅꯤꯅꯦ." ꯌꯥꯏꯈꯣꯝꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯦꯁꯦꯖꯀꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ꯫ "ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯝꯐꯝ ꯅꯠꯇꯦ ꯁ꯭ꯋꯥꯏꯁꯦ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯦꯁꯦꯖ ꯄꯨꯡꯊꯥ ꯊꯥꯔꯛꯀꯅꯨ. ꯅꯪ ꯈꯪꯕ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯃꯊꯧ ꯇꯥꯗꯦ." ꯍꯥꯏꯔꯝꯂꯒ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯝꯉꯥꯟꯕ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯦꯁꯦꯖꯇꯨ ꯌꯦꯡꯂꯒ ꯅꯣꯛꯏ, ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯐꯣꯂꯣꯁꯨ ꯃꯥꯅ ꯇꯧꯔꯛꯄ. ꯁꯣꯏꯗꯅꯅꯦ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯐꯥꯎꯗꯤ ꯆꯪꯉꯤꯗꯅ. ꯆꯪꯂꯤꯕꯒꯤ ꯃꯔꯝꯅ ꯀꯩꯒꯤ? ꯅꯠꯇꯦ ꯃꯥꯏꯁꯤꯕꯨ ꯑꯩꯁꯦ ꯄꯥꯝꯃꯤꯖꯥꯠꯂꯣ? ꯁꯣꯏꯗ꯭ꯔꯦ ꯑꯣꯏꯔꯝꯃꯅꯤ. ꯑꯩ ꯈꯟꯗꯤ ꯈꯟꯕꯅꯤ ꯃꯥꯅ ꯑꯩꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯃꯥꯏ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯑꯃꯗꯤ ꯌꯥꯎꯈꯤꯒꯨꯝ ꯇꯧꯋꯦꯕ. ꯏꯟꯊꯣꯛꯄꯅꯤ ꯅꯨꯄꯥꯁꯤ. ꯃꯔꯥꯜ ꯏꯂꯩ ꯂꯩꯖꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯔꯥꯜ ꯂꯩꯕꯤ ꯇꯥꯍꯟꯕꯤꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨꯁꯨ ꯃꯥꯕꯨ ꯄꯥꯝꯖꯕ ꯃꯤꯠꯌꯦꯡꯅꯤ ꯍꯦꯛꯇ ꯈꯟꯈ꯭ꯔꯦ꯫ ꯈꯜꯂꯤꯕ ꯃꯥꯅ ꯂꯥꯜꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯤꯠꯌꯦꯡꯒꯤ ꯇꯦꯟ ꯀꯥꯞꯂꯨꯕꯤ ꯃꯥꯒꯤ ꯃꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ? ꯁꯣꯝꯗꯅ ꯅꯣꯡꯂꯦꯟ ꯃꯤꯠꯁꯅꯥꯒ ꯎꯅꯔꯤ꯫ ꯅꯣꯡꯂꯦꯟꯅ "ꯁꯦꯕ ꯅꯪ ꯁꯥꯎꯔꯅꯣꯕ. ꯑꯩꯁꯨ ꯈꯨꯠ ꯍꯦꯛꯇ ꯊꯩꯕꯗ ꯉꯝꯗꯗꯅ ꯇꯧꯕꯅꯤ." ꯃꯤꯠꯁꯅꯥꯅ "ꯑꯣ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯃꯥ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯑꯁ ꯅꯠꯇꯦꯕ.
ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯑꯍꯥꯟꯅ ꯍꯥꯟꯅꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯈꯪꯉꯕ ꯑꯉꯥꯎꯕꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯨꯄꯥ ꯅꯣꯏꯒꯤ ꯇꯥꯠꯄꯥꯠꯁꯦ ꯄꯪꯊꯥꯗ ꯊꯥꯖꯕ ꯌꯥꯕ ꯅꯠꯂꯝꯗ꯭ꯔꯦ ꯇꯥꯠꯅꯗꯤꯌꯦ ꯑꯩꯒꯤꯁꯦ ꯑꯁꯦꯡꯕꯩꯅꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯕꯨ ꯃꯥꯅ ꯊꯩꯗꯨꯅ ꯅꯅꯥꯛꯇ ꯁꯨꯔ ꯁꯨꯔ ꯅꯩꯔꯒ ꯂꯩꯔꯤꯁꯦ ꯂꯩꯈꯤꯗ꯭ꯔꯣ ꯑꯗꯨꯅꯔꯥ ꯅꯍꯥꯟ ꯈꯣꯡꯖꯣꯝꯗ ꯃꯥꯎꯗꯅꯕ ꯊꯩꯗꯅ ꯆꯦꯟꯕꯗꯣ ꯆꯨꯝꯃꯦ ꯅꯍꯥꯟ ꯈꯣꯡꯖꯣꯝꯗ ꯌꯥꯏꯈꯣꯝꯕꯤꯒ ꯁꯤꯟꯊꯣꯏꯒ ꯂꯥꯛꯄ ꯎꯕꯗ ꯂꯣꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯅꯁꯨ ꯌꯥꯏꯈꯣꯝꯕꯤꯒ ꯁꯤꯟꯊꯣꯏꯒꯅ ꯃꯥꯕꯨ ꯊꯤꯕ ꯐꯪꯈꯤꯗꯕꯅꯤ ꯑꯁ ꯃꯤꯁꯅꯥ ꯅꯪꯁꯤꯗꯤꯕ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩꯅ ꯍꯦꯛ ꯊꯥꯗꯣꯛꯑꯒ ꯆꯠꯄꯗꯣ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯣꯏꯅ ꯇꯥꯔꯅꯤ ꯍꯥꯏꯕꯒꯤꯅꯤ ꯑꯩ ꯃꯥꯒ ꯄꯥꯎꯁꯨ ꯐꯥꯎꯅꯗ꯭ꯔꯦꯗꯅ ꯍꯥꯟꯅꯒꯤ ꯁꯤꯝꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯧꯅ ꯂꯧꯔꯤꯕ ꯅꯝꯕꯔꯁꯦ ꯑꯩ ꯃꯉꯣꯟꯗ ꯂꯣꯟꯅ ꯍꯥꯏꯔꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗꯤ ꯅꯠꯇꯦꯗꯅ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤꯅ ꯅꯍꯥꯟꯗꯒꯤ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯇꯧꯅ ꯇꯞꯅ ꯇꯞꯅ ꯃꯥꯕꯨ ꯈꯪꯍꯟꯒꯦ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯃꯥꯒ ꯈꯪꯅꯔꯕꯁꯨ ꯃꯥꯒꯤ ꯈꯨꯗꯥꯡ ꯐꯥꯎꯕ ꯊꯦꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯗꯕꯅꯤ ꯃꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕꯗ ꯐꯥꯎꯗꯕꯒꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯅ ꯐꯝꯍꯟ ꯑꯩꯒꯤ ꯊꯥꯗ ꯆꯦꯅ ꯀꯣꯟꯗꯨꯅ ꯊꯝꯂꯤꯁꯤꯅꯤ ꯁꯤꯗ ꯅꯪꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯋꯥꯍꯧꯒꯅꯤ ꯍꯣꯏꯁꯦ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗ ꯁꯨꯝ ꯑꯩꯅ ꯄꯥꯈꯠꯄꯩ ꯋꯥꯅꯤ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯌꯥꯝ ꯉꯝꯃꯦ ꯅꯨꯄꯥꯅ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛꯂꯦꯝ ꯂꯩꯊꯣꯛꯑꯣꯗꯅ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯅꯪꯕꯨ ꯈꯣꯏꯊꯤ ꯊꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯌꯥꯝ ꯇꯥꯏ ꯑꯗꯨꯒꯨꯝꯕ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯃꯥꯒꯤ ꯀꯩ ꯎꯄꯥꯏꯅꯣ ꯑꯁꯤꯗ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤꯁꯦ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯗ ꯂꯩꯈ꯭ꯔꯣ ꯍꯌꯦꯡ ꯍꯜꯂꯣ ꯌꯥꯔꯣꯏꯌꯦ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯝꯗꯦ ꯍꯥꯏꯗ꯭ꯔꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯄꯁꯤꯗꯤ ꯑꯍꯜ ꯃꯁꯦꯟ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯌꯥꯔꯣꯏꯕ ꯉꯁꯤꯗꯤ ꯐꯔꯦ ꯑꯗꯨꯏꯗꯤ ꯅꯪꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯕꯤꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯣ ꯌꯥꯔꯕ ꯃꯤꯠꯁꯅꯥꯁꯨ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯣꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯣꯡꯂꯦꯟꯅ ꯃꯤꯠꯁꯅꯥꯒꯤ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯃꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯂꯒ ꯅꯣꯡꯂꯦꯟꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ ꯒꯔꯦꯖꯇ ꯒꯥꯔꯤ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯌꯥꯝꯕ ꯆꯤꯡꯈꯩꯒ ꯃꯥꯌꯣꯛꯅꯔꯦ ꯆꯤꯡꯈꯩꯅ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯣꯏ ꯇꯥꯃꯣ ꯅꯇꯩꯃꯅ ꯅꯪꯒꯤ ꯆꯥꯅꯕ ꯀꯩꯀꯩꯅꯣ ꯁꯦꯝꯃꯤꯕꯅꯤ ꯆꯪꯉꯣ ꯍꯣꯏ ꯇꯥꯃꯣ ꯆꯤꯡꯈꯩ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯂꯦꯟ ꯀꯤꯆꯟꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯕꯤꯃꯣꯇꯥꯒ ꯃꯇꯩ ꯃꯊꯥꯖꯒ ꯂꯩꯔꯝꯃꯤ ꯅꯣꯡꯂꯦꯟꯅ ꯏꯇꯩꯃ ꯇꯥꯃꯣꯅ ꯀꯩꯅꯣ ꯆꯥꯅꯕ ꯁꯦꯝꯃꯤ ꯍꯥꯏꯁꯤꯕꯣ ꯊꯥꯖꯅ ꯂꯥꯎ ꯂꯥꯎ ꯄꯥꯛꯅꯝ ꯇꯧꯕꯅꯦ ꯅꯪꯗꯤ ꯌꯥꯝ ꯄꯥꯝꯕꯗꯨꯗ ꯑꯗꯩ ꯉꯔꯥꯡꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯨꯗꯅꯦ ꯉꯁꯤ ꯍꯦꯛꯇ ꯇꯧꯔꯕ ꯑꯇꯩ ꯑꯇꯩꯁꯨ ꯈꯔ ꯌꯥꯎꯔꯤ ꯕꯤꯃꯣꯇꯥꯅ ꯅꯪ ꯍꯜꯂꯛꯂꯦꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯣꯏ ꯃꯥ ꯍꯥꯏꯔꯒ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯍꯥꯎꯔꯅꯤꯗ ꯕꯤꯃꯣꯇꯥꯅ ꯆꯥꯔꯣ ꯆꯥꯔꯣ ꯅꯣꯡꯂꯦꯟꯅ ꯃꯇꯩ ꯃꯗꯣꯟ ꯁꯤꯟꯗꯨꯅ ꯇꯩꯃ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯨꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯥꯡꯕꯒꯗꯤ ꯌꯥꯝ ꯍꯩꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯇꯝꯃꯤ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯏꯇꯩꯃꯅꯁꯨ ꯈꯔ ꯇꯥꯛꯄꯤꯗꯧꯅꯤꯀꯣ ꯊꯥꯖ ꯅꯣꯛꯇꯨꯅ ꯍꯣꯏꯗ ꯄꯨꯟꯅ ꯃꯇꯦꯡ ꯇꯧꯅꯔ ꯂꯩꯃꯤꯟꯅꯗꯧꯅꯤ ꯑꯗꯣ ꯏꯇꯩꯃ ꯃꯆꯤꯟꯗꯤ ꯈꯔ ꯀꯟꯕꯅꯤ ꯃꯆꯤꯡꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯅꯤ ꯏꯇꯩꯃꯒꯗꯤ ꯈꯔ ꯈꯦꯠꯅꯔꯅꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯕꯤꯃꯣꯇꯥꯅ ꯃꯥꯅ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯅꯪ ꯂꯧꯏ ꯅꯇꯩꯃꯅ ꯏꯪ ꯇꯞꯄ ꯁꯥꯎꯕ ꯍꯩꯇꯕꯁꯤꯅꯅꯦ ꯅꯌꯥꯝꯕ ꯂꯧꯕꯒꯤꯅꯤ ꯅꯣꯡꯂꯦꯟꯅ ꯍꯥꯏꯒꯨꯝꯕꯗꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯁꯥꯎꯕꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯅꯦ ꯑꯝꯇꯪ ꯁꯥꯎꯍꯜꯂꯒ ꯌꯦꯡ ꯇꯥꯔꯦ ꯍꯩ ꯁꯥꯎꯒꯟꯗꯕ ꯃꯤꯅ ꯁꯥꯎꯔꯛꯄꯁꯦ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯤ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ ꯅꯌꯥꯝꯕꯗꯤ ꯁꯥꯎꯈ꯭ꯔꯗꯤꯅꯦ ꯑꯐ ꯐꯠꯇ ꯈꯟꯊꯗꯕꯅꯤ ꯃꯥꯅ ꯈꯜꯂꯤꯕꯗꯣ ꯑꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕꯅꯤ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯄ ꯃꯤꯗꯣ ꯃꯈꯨꯠ ꯃꯈꯣꯟ ꯇꯦꯛꯄ ꯌꯥꯎꯗꯧꯔꯤꯕ ꯖꯥꯠꯅꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ ꯆꯨꯝꯃꯤ ꯅꯣꯡꯂꯦꯟꯒ ꯃꯌꯥꯝꯕ ꯆꯤꯡꯈꯩꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯅꯣꯡꯂꯦꯟꯅ ꯃꯔꯤꯜꯖꯦꯜ ꯌꯥꯎꯗꯦ ꯃꯥꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯈꯛ ꯆꯨꯝ ꯆꯠꯄ ꯃꯤꯁꯛꯅꯤ ꯄꯥꯝꯃꯗꯤ ꯄꯥꯝꯃꯤ ꯄꯥꯝꯗ꯭ꯔꯒꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ ꯑꯗꯨꯒ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯃꯔꯤꯡꯖꯦꯜ ꯈꯥꯏ ꯃꯄꯥꯟꯗꯅ ꯃꯁꯛ ꯑꯃ ꯃꯅꯨꯡꯗꯅ ꯃꯁꯛ ꯑꯃ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯌꯥꯝꯅ ꯐꯗꯣꯛꯄ ꯆꯝꯊꯣꯛꯄ ꯏꯪꯇꯞꯄ ꯂꯦꯝꯖꯕꯒꯤ ꯃꯅꯨꯡꯗ ꯐꯠꯇ꯭ꯔꯕ ꯁꯥꯖꯠ ꯑꯃ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯤꯡꯈꯩꯅ ꯁꯤꯡꯅ ꯐꯠꯇꯕꯅꯤ ꯅꯣꯡꯂꯦꯟꯅ ꯄꯪꯅ ꯐꯠꯇꯕꯅꯤ
Numit kharani matungda numitto Sinthoiga Donalgana Yaikhombibu koiba puthokpirakpani adubu hena awapa hapagum thokre. Nonglen amadi mitsna phaminaduna Nonglena makhutna pairamba angangba machugi lerang phajabido nungsina mitsna da pibado mitsna momonokna harauna nungsina loksin yingnabado urubada oi thangba mamina kandagi milu pirang ama tamna sintharai. Yaikhombi makhut oina tarakliba pirang ado fatnan thok prap Nonglen gi manakta changkhre. Sinthoiga Donalga so wahai ama haiba nanghaudre makhoi ani so Yaikhombi gi matungda inarai. Prap changduna Nonglen gi mamangda lepsili aduga pendana Nonglen bu yenglakpada Nonglen famlambadagi fuk hawgalai. Ipa pakhatna Yaikhombi bu yengduna lei. Mataw aduda misna so tawgi yauna Nonglen gi pambomda makhut ani changna konsilakpado Yaikhombi mitsna gi makhuta munna yengduna laikhre. Mitlu pirang hakchang madi hundoklam thawai mana thadoklam chetkhre khalluba wakhal aina lalabra thawai ni khalluba mahakti oiramledo lamlanbi kana amagi pothafam. Lamngan bagi kangbudo ngasiso red rose phaniyam leiduna pier unafam mafam amada chaluse haina duna lai. Ngasidi josna camera paire aduga mathaina jura leiduda rose amamam lona piduna surprise gift oina pinaba plan tawi. Lamngan basu jos ki nakanda famduna leiring ngasidi. Nonglen ga misna ga so unarambani matang aduda mathai tumin changlaktuna Nonglen gi tungdagi lona red rose ama piramlaga ingi tawramduna makut khobi thangatuna nokfe tawram thokre. Nonglen na tanja yengduna rose ado misna da pibada misna haraun amadi ngakna yenglaga rose adu bulawsili. Kaino sina khainagi amok nasaidai paibas ude aina magic tawraga puthorakpa haraujaraba yam haraujare haiduna nokminai matang adu chapchana wakhal khanjinduna Nonglen gi wakhalda lining oiribi Yaikhombi bu lembi amadi Donalna koiba puthokpirakpani adubu hena awaba hapagum thokre. Nonglenna misnada angangba machugi lerangdo nungsina pibadu urure ahanbada Nonglen khak urubani aduda harauba sauningba pukning nungsihanbagumba loinaduna Nonglen gi manakta changi hotnarubani adubu madugi tayonnabada Nonglen mitsnada angangba machugi leipikhiba amukso nungsina yengna momonokminakhiba urubada oi thangba mamitna kandagi milu pirang ama sintharai. Donalga Sinthoiga su ure tawribado nungaita Yaikhombi da yengduna lei. Yaikhombi mamit oina tarakliba pirang ado fatnan thok prap Nonglen gi manakta changsinkre. Sinthoiga Donalga so wahai ama haiba nanghaudre makhoi ani so Yaikhombi gi matungda inarai. Prap changduna Nonglen gi mamangda lepsili aduga pendana Nonglen bu yenglakpado Nonglen famlambadagi fuk hawgalai. Ipa pakhatna Yaikhombi bu yengduna lei. Mataw aduda mitsna so tawgi yauna Nonglen gi pambomda makhut ani changna konsilakpado Yaikhombi mitsna gi makhuta munna yengduna laikhre. Misna gi matawda Nonglenna kari so haida masana yaja machilengda laikhibaduda Yaikhombi hainingda noklai kapningba khangjin wahai si makhak hairai. Yam chane nabanimak yam lemi perfect oire hairamduna mamai leirakpadadi ngasadagi khamjinduna thamlamba pirang aduso maithong tamna sintharakle adubu Yaikhombi teithokludre pirang duso masumlangi damakta taba pirang maso ngasi haiba ngasi sina loikrasanu haibagum maning tamna sinthahalle apan balaita athing balaita wahai amade hairamdre matam amagina nungsiba hujikina lamlanbu oiraba mahakta ngasaidagi tawnariba singdo video record lawdogi ngairaga leiramba nupa ahumduna so ifongfongna uhore makhoibu thaiduna kapningba thinga chatkhribi nupi aduda lamnganba munni yenglai aduga nupi adugi matungda tamna inarakle yengli nupi adugi matokpumba hobadagi loiba fawba mamitna machethokta yenglaga leirage khankhraboireko kari mit yengno adung munna yengliba kari matawno nupa magi matawse gyan tade haiba ngamde hujiki oinadi nupa magi wari bu iribasi isamakso haiba ngamdre khangma ngamdre matawdo. Yaikhombi chatlambadagi chap lepkhre aduga makhong khuru ani lebakda dakhre makhut macha ani mamaida pukhatuna
Mamit aninda khumjin hik hik launa kapthorakle, makhol thokna kaple, lambi sorokni kaukre, pendaba pumba, kapninglamba pumba, mapan thoklaktuna kaple ngasidi, pena kaple, magi damakta, nungsiba magi damakta, ngasisina loirage kapaso khankhra male, amukta kaptriba mawongda pena kaple ngasidi. Ngasaidagi yenglamba nupa masu yengma ngamlaktraba male, changlaktuna nupi magi mamangda lepkhre, aduga tapna famtharaktuna nupi mabu yenglai. Khanghauda kanagumba ama famtharakpagi samin fangle, kanano khan yenglai. Adubu ngaklude ahoina dum machinda kapkaptuna solai, pendabagi paudam tamlai, lamlanba magi mafamda. Aina mabu nungsibase, karida asoiba laikhibanano. Mana ibu intoktuna, asukuiba matamse, magi mapaw matahandana leraglibase. Magi asigumba matause unnabaro. Ayu aye, ay khangba ngamdiye. Mana sumna tawkhida oiradi, ay bu karigi nungsiba tambiri. Ay se. Khonchal thokna wahai mangam silaktre, hikik chingkhatuna wa makha tarakna bohotne. Ay bu nungsibidre khanglaba magi damakta aina kaplise. Ay kapningde. Adubo nungpal naiba magi thamoiga matam khradang naknana loinarubana. Mabu laina kautho'o haibasu. Ay ngamdre. Haiduna kapi, nupa adusu kari laina chingduna purakibano khangjada, mafamsida lamlambi mahakpu themba lakliba. Tamna ingna nupa magi lumlum lauba khonjalna themjinbirai. Kapo, ay namunda kapkana hairoi. Kapningliba makai, pena kapo. Lamlan boy kraba, magi damo. Nungsiba ikai kumnabani khanna. Ngasisima pena kapo. Aduga ngahak amuk lepki nupidugi mitluda tanaduna yenglaga amuk makha tarai. Aduga ngasi haiba ngasisina loikraba kan. Ayeng kaubi mahakna taibangda khongdarakpada magi mami nangi thamoidagi lauthoko. Aduna nangi punsida paisa pamba kokani. Nangbu mama leina nangi value khangna. Nangbu loinaba misak ama fangbadi nangi punsida maibakpaga pangkhakni. Adubo nang value leitana loinariba kana ama fangbadi narigi komda puthabaga pangkhakni. Hairaga famlambadagi hogalakli. Nupi mabu yengtharaktuna amuksu hairi. Khong namana noraki komda puthaba hokrabaso, namadude kachilingdana mufam hongdana leptuna leiba ngammo. Aduga nangi khudang paibagi yabadumaso nangna piro. Patam chuppada nangbu kidonungda noraki komda puthahandabaduna aigi thawoigi. Hairamduna nupa magi khutsabu tingthoraktuna nupi mangonda samjaro aigi khutsase. Patraba komadudagi kakhalakpada masina khulai oijaro hairigum pirai. Yaikhombi lamganbagi khutsadi yenglam mukut machado tamna tingthoraktuna nupa magi kan lauba khudangduda oina samduna hogalai. Lamganbasu nokfetawrai. Kari maribu leinabano khangde nupa nupi animak thamoi masak fazana khangnadringai thamoidi themjinnakre. Aigi khutsase paijararo nangi khulai oijararo hektamak haiki nupa masu. Angakpani nupi maso thengnabadi aniraktamak ngaikre. Adubo nupa magi khudang taphek pai isana yari taklibra khangde matawsingse. Tanjaduda sinthoiga donalbasu changlaktuna yaikhombibu kaurei. Sinthoina, yai se kisum khalurano. Magi character aina sohana haikrabaduni. Nang masida serious tasingano. Akhoi miyam leirisidi. Donalna, yai se ising sikra takchilo. Nasado yadre. Namay namito pompomi. Namito so ingangangi. Haiduna Donal na pairamba ising botol do pirai. Yaikhombi ising do lauduna khra takchili. Botol thangtharakpada Donal na hairai. Nasado kishu tawdraba nangba. Yaikhombi tamna khomlai. Kisu tawdre. Kisu tawdra haijarabaso ngasaidagi kaplubagi makolli sirap chatle. Makoktoso chiklabani. Sinthoi sorsang na hondoktuna.
ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯗꯣꯅꯥꯜꯅ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯌꯥꯏꯈꯣꯝꯕꯤ ꯂꯝꯉꯥꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯅꯤ꯫ ꯂꯝꯉꯥꯟꯕꯁꯨ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯦ, ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯏ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯐꯥꯎꯕ ꯂꯝꯉꯥꯟꯕꯗꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯆꯤ ꯂꯦꯡꯗ ꯃꯐꯝꯗꯨꯗ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯊꯥꯏꯅ ꯁꯛ ꯐꯖꯕ ꯃꯥꯙꯕ, ꯅꯨꯄꯤꯁꯨ ꯆꯠꯈ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯍꯥꯏꯕꯕꯨ? ꯂꯝꯉꯥꯟꯕ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯗꯨꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅ ꯑꯆꯦꯠꯄ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯖꯣꯁ, ꯅꯣꯡꯂꯦꯟ ꯀꯅꯥꯅꯣ, ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ꯫ ꯐꯦꯃꯤꯂꯤꯗꯒꯤ ꯍꯧꯔꯒ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ꯫ ꯍꯥꯏꯔꯗꯨꯅ ꯀꯂꯥꯛ ꯑꯁꯥꯡꯕꯗꯨ ꯊꯥꯡꯗꯨꯅ ꯅꯨꯄꯥꯒꯤ ꯆꯞ ꯆꯥꯕ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯖꯣꯁꯁꯨ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯦ꯫ ꯃꯊꯥꯏꯁꯨ ꯂꯦꯡꯖꯨꯝ ꯑꯅꯤ ꯊꯛ ꯏꯟꯈꯠꯂꯒ ꯃꯥꯁꯨ ꯖꯣꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯃꯈꯣꯡꯅ ꯄꯣꯠꯁꯛ ꯑꯃ ꯅꯦꯠꯂꯤꯕꯗꯨ ꯎꯔꯦ꯫ ꯄꯥꯛꯊꯗꯨꯅ ꯈꯨꯟꯒꯠꯂꯤ꯫ ꯃꯤꯠꯃꯥꯡꯗ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯕ꯭ꯔꯦꯁꯂꯦꯠꯅꯤ꯫ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗ ꯁꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯄꯔꯄꯜ ꯃꯆꯨꯒꯤ ꯅꯨꯡꯅ ꯌꯥꯝꯂꯞ ꯌꯥꯎꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯖꯤꯇꯦꯁ ꯃꯌꯨꯝꯗ ꯊꯣꯏꯅ ꯂꯩꯇꯦ꯫ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯅ ꯑꯅꯝꯕ ꯂꯩꯕꯅꯤ꯫ ꯃꯌꯨꯝꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯇꯨꯅ ꯂꯦꯛꯂꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯆꯥꯛ ꯆꯥꯅꯤ ꯍꯥꯏꯔꯔꯦ꯫ ꯃꯆꯜ ꯌꯥꯏꯈꯣꯝꯕꯤꯕꯨ ꯍꯪꯕꯗ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤ꯫ ꯃꯁꯥ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦ, ꯍꯟꯗꯛꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯕꯗꯤ ꯃꯆꯜꯒꯤ ꯀꯥꯗꯒꯤ ꯀꯥꯔꯛꯄꯅꯤ꯫ ꯃꯆꯜꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯊꯣꯡꯗ ꯇꯞꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ꯫ ꯃꯅꯨꯡꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯊꯣꯡꯗꯨ ꯇꯞꯅ ꯏꯟꯗꯨꯅ ꯃꯉꯛꯇꯃꯛ ꯂꯤꯠꯁꯪ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯀꯔꯤꯅꯣꯃ ꯀꯟꯅ ꯌꯦꯡꯂꯤ꯫ ꯊꯣꯡ ꯍꯥꯡꯂꯛꯄꯗꯨꯗ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯗ ꯃꯕꯨꯡ ꯑꯣꯏꯔꯝꯕꯗꯨꯗ, "ꯑꯦ ꯗꯗꯥ." "ꯍꯥꯎꯅꯦ." "ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ? ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ." ꯖꯤꯇꯦꯁ ꯃꯆꯜꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯗꯨꯅ, "ꯏꯆꯜꯗꯤ ꯂꯩꯁꯥꯕꯤ ꯐꯥꯈꯤꯕꯗꯩ ꯃꯕꯨꯡ ꯂꯥꯛꯄꯗꯒ ꯍꯥꯟꯅꯒꯨꯝ ꯆꯦꯟꯊꯣꯔꯛꯄꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯗꯤ ꯑꯩ ꯅꯣꯏꯅ ꯃꯕꯨꯡꯉꯩꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯥꯔꯛꯂꯤꯕꯁꯤꯅꯤ." ꯌꯥꯏꯈꯣꯝꯕꯤ ꯃꯕꯨꯡꯗ ꯀꯦꯁꯤꯟꯅꯗꯨꯅ, "ꯑꯩꯒꯤ ꯆꯣꯀ꯭ꯂꯦꯠꯇꯤ ꯀꯗꯥꯏ?" ꯖꯤꯇꯦꯁ ꯁꯨꯛꯇꯣꯛꯇꯨꯅ, "ꯏꯁꯦ, ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯦꯗꯅ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯔꯛꯄ." ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯈꯣꯝꯕꯤ ꯄꯩꯈ꯭ꯔꯦ꯫ ꯃꯆꯜꯒꯤ ꯃꯇꯧꯗ ꯖꯤꯇꯦꯁ ꯅꯨꯡꯁꯤꯅ ꯃꯆꯜꯕꯨ ꯌꯦꯡꯂꯛꯇꯨꯅ ꯃꯈꯨꯠꯅ ꯇꯨꯃꯤꯟ ꯄꯥꯏꯔꯛꯄ ꯗꯦꯔꯤ ꯃꯤꯜꯛ ꯆꯣꯀ꯭ꯂꯦꯠꯇꯨ ꯄꯨꯊꯣꯔꯛꯇꯨꯅ, "ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ?" ꯌꯥꯏꯈꯣꯝꯕꯤ ꯅꯣꯛꯂꯛꯏ꯫ ꯍꯔꯥꯎꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯧꯒꯦ ꯇꯧꯕꯗ ꯖꯤꯇꯦꯁꯅ ꯃꯈꯨꯠꯇꯨ ꯅꯥꯀꯟꯗ ꯁꯠ ꯆꯤꯡꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯥꯛꯄꯗ ꯗꯗꯥ ꯑꯥꯏ ꯃꯤꯁ ꯌꯨ ꯍꯥꯏꯔꯛꯇꯕ ꯃꯤꯗꯗꯤ ꯑꯩꯗꯤ ꯄꯤꯔꯣꯏꯕꯣ." "ꯗꯗꯥ ꯃꯤꯁ ꯌꯨ, ꯄꯤꯔꯛꯑꯣ." ꯍꯥꯏꯔꯒ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯗꯨꯗ ꯖꯤꯇꯦꯁꯁꯨ ꯆꯣꯀ꯭ꯂꯦꯠꯇꯨ ꯃꯆꯜꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯗ ꯄꯤꯔꯛꯇꯨꯅ, "ꯃꯌꯥꯝ ꯃꯌꯥꯝ ꯃꯤꯁ ꯌꯨꯗꯣ ꯃꯆꯟ ꯊꯣꯏꯕꯤ꯫ ꯉꯥꯏꯈꯣ, ꯅꯪ ꯍꯟꯗꯛ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯥꯏꯅ ꯇꯥꯏ. ꯅꯁꯥ ꯉꯝꯗꯕ꯭ꯔꯥ? ꯗꯣꯛꯇꯔ ꯆꯠꯂꯨꯁꯤꯔꯥ? ꯀꯩꯀꯩ ꯇꯧꯒꯦ ꯗꯗꯥꯗ ꯂꯣꯠꯀꯅꯨ, ꯁꯦꯡꯅ ꯍꯥꯏꯗꯧꯅꯤꯀꯣ." "ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯗꯥ. ꯑꯗꯣ ꯑꯍꯤꯡꯁꯤꯗ ꯂꯩꯗꯣꯏꯔꯥ?" "ꯉꯁꯤꯗꯤ ꯂꯩꯅꯦ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯇꯧꯅꯤ." ꯌꯥꯏꯈꯣꯝꯕꯤ ꯁꯨꯛꯇꯣꯛꯏ꯫ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯖꯤꯇꯦꯁ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ "ꯐꯔꯦ, ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯃꯗꯤ ꯁꯤꯗ ꯂꯩꯕ ꯍꯥꯏꯗꯨꯅꯤ. ꯊꯣꯏꯕꯤꯒ ꯀꯣꯏꯕꯁꯨ ꯆꯠꯅꯤ, ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯑꯍꯥꯎꯕꯁꯨ ꯃꯌꯥꯝ ꯆꯥꯔꯗꯧꯅꯤ, ꯐꯤꯔꯣꯜꯁꯨ ꯂꯩꯊꯔꯗꯧꯅꯤ ꯍꯌꯦꯡꯗꯤ." "ꯏꯌꯥ, ꯑꯁꯦꯡꯀꯤ?" ꯐꯅꯌꯥꯝ ꯂꯦꯝꯖꯕꯤ ꯑꯣꯏꯔꯕꯁꯨ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇꯕꯨ ꯂꯩꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯣꯟꯕꯅꯤ꯫ ꯃꯕꯨꯡꯅ ꯃꯥꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯌꯥꯕ, ꯅꯣꯡ ꯐꯥꯗꯣꯛ ꯃꯕꯨꯡ ꯂꯥꯛꯄꯗ ꯅꯥꯎꯊꯤ ꯁꯥꯖꯕꯅꯤ꯫ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯣ ꯄꯨꯟꯅ ꯀꯨꯝꯊꯔꯛꯇꯨꯅ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯒꯟꯃꯤꯟꯅꯩ꯫ ꯅꯍꯥꯟꯗꯒꯤ ꯂꯩꯔꯛꯄ ꯑꯃꯝꯕ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯂꯥꯞꯅ ꯅꯥꯊꯩꯈꯤ꯫ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯄꯨꯡ 7 ꯑꯗꯨꯋꯥꯏꯃꯨꯛ ꯇꯥꯔꯦ꯫ ꯌꯥꯏꯈꯣꯝꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯃꯆꯤꯟꯗ ꯊꯝ ꯍꯀꯥꯝ ꯂꯥꯎꯅ ꯆꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯃꯥ ꯅꯟꯗꯤꯂꯥ ꯆꯪꯂꯛꯇꯨꯅ, "ꯆꯥ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ?" "ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯃꯥ, ꯗꯗꯥꯗꯤ?" "ꯅꯕꯨꯡꯗꯣ ꯊꯕꯛꯅ ꯌꯥꯗ꯭ꯔꯦ. ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯉꯁꯤꯒꯤꯗꯤ ꯁꯥꯎꯔꯅꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦꯗꯅ, ꯉꯁꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ." ꯌꯥꯏꯈꯣꯝꯕꯤ ꯄꯩꯊꯣꯛꯂꯒ ꯇꯞꯅ ꯁꯣꯜꯂꯤ꯫